mayam punok Shanjit Sharma na taram noksari movie story Manipur ngasi mupudun laksari film sige maming John Wick Chapter 1 Haibadi film series asigi oina first part ni mayam na commend film series asigi chapter khudimaki explanation purak na bagi damakta haibirak padagi chapter khudimaki explanation mathang oina soidana pujarak lage movie si 2014 na release tawkiwa action thriller category gi Hollywood movie mani films na phangki rating singdi IMDb da tani manung da 7.4 gi rating phangi Rotten Tomatoes ta 86% gi fresh hoy Google users na 90% gi like pirawa film mani movie gi director Chad Stahelski writer na Derek Kolstad aduga producer na Basil Iwanik Film sinamada sangki basen phamna $1 kuncha sangki hairi aduga masina tanki box office collection gi sen phamna $1 marfutaruk tan khre hairi maroi ba saktam langni basingdi film sigi main protagonist John Wick ki saktam da maming lerba actor Keanu Reeves Marcus ki saktam da William Dafoe Winston ki saktam da Ian McShane Losep Tarasov ki saktam da Alfie Allen aduga film sigi main villain Viggo Tarasov ki saktam da Michael Nick Bees Pare mayam ay usik film sigi wari liba huzerege ay nahaibada soy kibalan kiba madisi tawbiyaw matamda mayam tengak piyo haibu wapam thamzeri Movie sigi ahu busin magtada kono uba pangli basi John Wick haibu nupa asini magi masada asopan yaman nangle maram sina mayam na shock thabaki pibam ni shock ture inga ka tayra pibam sina masada gi mobile phone lok thokli aduga magi nupi Helen yawba video si thaduni yegli asumni yenglam laga maha gyan mangnu lai maidu wan thak video ki marak thana nungai ro pi maha gyan mangnu lai maidu wan thakre Kari maram degi John Wick na sopan nang libano haibsi makhatar ka film si wari da mayam na soidan khangbiragani masing matung nule libasi flashback ta hangat tunai khoida uhan bani hojek John Wick na magi nupi Helen gi banak ta leiri Helen si yamna kuina na aduna leirakpani laina asina maram oiduna ma kan bangam da badegi sire magi nupi gi funeral function pangthokli mafamsna magi mamana ba musulagle magi maming na Marcus haina kawi man hairi nangi Helen gi damakta ina thamoi shokna wabu phongdoli Hojik nangi punsina awa polum khangnu le huba hibse arai ba thauti natti adubu ama bore basu punsi gi anau khongsa da du khong thangjinduna nungai na punsi len na bo hona gadabani asumna Marcus ko wari sanara matungda John Wick si magi mayum dhalagle naito muni yum de leiringai magi doorbell si khingakle thong hangdoktuna mani yenglubada Korean nupa amoiramle mafamsida Korean nupa asna piramni basi shawr bo box amani aduga masiga loina na si thim su yauri si thi si pahaduni yenglubu matamdadi magi nupi Helen na iramba si thi oiramle madi mafamsida piramni bo box asi sumana piramani haibadi Helen na sidringe da thorang tawduna thamnambani athu matamgi manung de Helen si siragani haibsi masana khangjari maramasna mapuroi ba John Wick ki thamoi phathana bagi damakta polam sing si umana hana dagi thorang tawduna thamnambo oiramle box asigi manung de yauram libasi huinaw macha amani John na si thi si upaduni yengli asida Helen na irami aina sathra matung nangi punsi si naitom ta ba haibu oi horagani nangi awaba sibu ai khaktana khangba ngamgani tabudabu nangi mateng pangning labasu ai di matamdu da nangi nakta lairaroi maramasna nangi awaba du khara do irabasu kokna nabagi damakta marupama nangi nakta ina tharak libani huinaw asigi maming si Helena Daisy hana tholami nakhoi ani se amana mabu yam section sena dun leiminagani amadi yam sun sinagani haibse aina khangi aina hek lairiba mafam khudimakta nangudi aina thamoi senga nungsiduna ta laikhigani asumna Helena iramni city si parwadagi John Wick ki thamoi si pubu thangba ngamduduna yamna kan kan kapli magi matawsida khoina khangi John Wick na magi nupi Helen bu kyagi matik nungsijabano haibudu Helen piramni ba Daisy haribu hui si umana pamkhatle matawsuna matam si asuma sum haukibana Daisy ga John Wick ki si yamanu sinana punba ki saktam si uba phangi masdagi John gi punsi se tap matam no hongagle haibadi magi thamoi da awabadana pik thalamba du hojikti Daisy leibadagi magi awab khudim kokchabagi mawung se khoina uba phangi Nongmudi John Wick na magi phazaraba car si thoduna yungi mapanda tholai matungda fuel station amada khamduna gari da thaw hana bohonari mana suma leringe atopa car ma sulakna mafamsda khamlare gari ste yauri pasi gangster ngakani aduga hause gari si manungdagi gangster ma tholale magi maming si losep hana kawi John Wick ki car si mana huni yengli masigi gari si ubda mati pahamta loi thokre masdagi mana John gi manakta sanchilakna yamna usita bo mongda hari nangi gari si aina leiba pami haida masdagi John na pakhum piri gari si yonna nabagi damakta natte adubu asumna harpadagi losep hari banu pasna na taisa da bolonda sina duna John da Masdagi John su man ngang liba phazada wangang si chap manana losep hari banu pas ti serakle masdagi losep hari gangster si hen saulale aduga hujik John ga phuna nabagi damakta tawrale asuma leringi losep ki mamana basi sangchilakna makhoi ni si khamdole masing matung John na mafamsdagi gari thonu thokre matangi sindana numidangi matamni John si magi phangdu tumdunu leiri tanjasida magi Daisy hari bhui si amna kan khongi masdagi John chu mikap thole man hogalaga Daisy ni sakhiba mai ke sondu masu lagli adubu tanjasida magi mayumda leramni basi losep hari banu pa si gi gangster kangbu sini John bu makhoi yam matam thina phudare hojek John gi masa si am thina chogle mangonda hogut pe ki pangal chu leitre maninglom de gi lotna phuduna mangonda khudong chaba lawkhre hojek gangster sing ni yam matam thina phuro matungda hangli gari gi show du kadai leibano haidun adubu John na makhoi na hangli basi kari gumta haidoktre masdagi gangster sing si hen saugale masdagi imungi mafam khudimakta pochai thugai duna gari gi show kadai leibano haina koi thiri gangster sing ni John bu phubu lepte asum mamang bu phubu si uda Daisy ni hen khongalale maram sidagi hui si bu suma koina hatokle yum si mafam khudimak thirak matungda gari gi show si phangkhre adugo John gi makokte yamna kana phubudagi mahak mafam sida wan thaduna lehore
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯖꯣꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯗꯦꯖꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯖꯣꯟ ꯋꯤꯛꯀꯤ ꯊꯃꯣꯏꯁꯤ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯗꯦꯖꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯐꯨꯝꯖꯤꯟꯕꯤꯔꯦ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯃꯁꯥꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯗꯦꯖꯤ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤ ꯍꯦꯂꯦꯟꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯗꯦꯖꯤꯕꯨ ꯍꯥꯠꯂꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯣꯟ ꯑꯁꯤ ꯊꯣꯔꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯣꯔꯦꯂꯤꯌꯣ ꯍꯥꯏꯅ ꯀꯧꯏ ꯃꯥꯒꯤ ꯑꯣꯏꯅ ꯆꯥꯎꯔꯕ ꯒꯥꯔꯤ ꯁꯦꯝꯐꯝꯒꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯣꯔꯦꯂꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤꯁꯤꯡꯁꯨ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯖꯣꯟ ꯋꯤꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯃꯉꯣꯟꯗꯒꯤ ꯍꯨꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯐꯝꯁꯤꯗ ꯌꯣꯟꯁꯤꯜꯂꯝꯒꯗ꯭ꯔꯥ ꯆꯤꯡꯅꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯣꯟꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯑꯣꯔꯦꯂꯤꯌꯣꯗ ꯍꯪꯂꯦ ꯖꯣꯟ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯃꯥ ꯍꯥꯟꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯣꯔꯦꯂꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯋꯥꯐꯝꯁꯤꯡ ꯑꯃꯠꯇ ꯂꯣꯠꯁꯤꯟꯕ ꯇꯧꯗꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯤ ꯅꯪꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯣꯁꯦꯞ ꯇꯥꯔꯥꯁꯣꯞ ꯀꯧꯕꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯄꯥꯋꯔ ꯂꯩꯕ ꯔꯁꯤꯌꯥꯟ ꯃꯥꯐꯤꯌꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯕꯤꯒꯣ ꯇꯥꯔꯥꯁꯣꯞ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯂꯣꯁꯦꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯔꯦꯂꯤꯌꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯂꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯏꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯣꯔꯦꯂꯤꯌꯣꯅ ꯒꯥꯔꯤꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯈꯪꯂꯦ ꯒꯥꯔꯤꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯖꯣꯟ ꯋꯤꯛꯀꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯁꯨ ꯆꯦꯟꯅꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗꯒꯤ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯂꯣꯁꯦꯞꯀꯤ ꯃꯃꯥꯏꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤꯔꯝꯃꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯃꯤ ꯍꯧꯖꯤꯛ ꯑꯣꯔꯦꯂꯤꯌꯣꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯖꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯨꯠ ꯊꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯒꯦꯡꯁꯇꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯃꯍꯩꯐꯣꯜꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯣꯔꯦꯂꯤꯌꯣꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯣꯟꯅ ꯍꯥꯏꯔꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯣꯔꯦꯂꯤꯌꯣꯅ ꯖꯣꯟꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯃ ꯄꯤꯔꯦ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯖꯣꯟꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯤꯒꯣ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯟ ꯃꯥꯐꯤꯌꯥ ꯑꯁꯤꯅꯤ ꯑꯣꯔꯦꯂꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯃꯁꯤꯗ ꯑꯣꯔꯦꯂꯤꯌꯣꯅ ꯈꯨꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯈꯪꯕꯤꯔꯝꯂꯣꯏ ꯑꯩꯅꯗꯤ ꯁꯨꯛꯅꯒꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯈꯛꯇꯪ ꯐꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛꯅꯤ ꯃꯥꯅ ꯖꯣꯟ ꯋꯤꯛꯀꯤ ꯒꯥꯔꯤꯕꯨ ꯍꯨꯔꯥꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯨꯅ ꯇꯧꯖꯔꯤꯕ ꯍꯨꯏꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤ ꯍꯦꯂꯦꯟꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯕꯤꯒꯣ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯟ ꯃꯥꯐꯤꯌꯥ ꯑꯁꯤꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯃꯗꯤ ꯖꯣꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯒꯣꯅ ꯃꯆꯥꯅꯨꯄꯥ ꯂꯣꯁꯦꯞꯄꯨ ꯀꯧꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯒꯥꯔꯤ ꯍꯨꯔꯥꯜꯂꯨꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯗ ꯂꯣꯁꯦꯞꯅꯁꯨ ꯍꯨꯔꯥꯜꯂꯨꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯄꯟꯊꯗꯅ ꯃꯄꯥ ꯕꯤꯒꯣꯅ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯇ ꯊꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯆꯥꯅꯨꯄꯥ ꯂꯣꯁꯦꯞꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯕꯕꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯣ ꯃꯗꯨꯁꯨ ꯁꯨꯛꯅꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯃ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯅ ꯇꯞ ꯇꯥꯅ ꯐꯨꯔꯒ ꯊꯝꯂꯝꯂꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯀꯌꯥꯝ ꯁꯥꯊꯤꯕ ꯃꯤꯃꯛꯇ ꯑꯣꯏꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯃꯄꯥ ꯕꯤꯒꯣꯅ ꯖꯣꯟ ꯋꯤꯛꯀꯤ ꯃꯔꯝꯗ ꯐꯣꯡꯗꯣꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯃꯤ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯨꯒꯤ ꯃꯦꯟ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯕꯨꯒꯤ ꯃꯦꯟ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯕꯨꯒꯤ ꯃꯦꯟ ꯀꯌꯥ ꯑꯃꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯏꯆꯝ ꯆꯝꯕ ꯄꯦꯟꯁꯤꯜ ꯑꯃ ꯄꯥꯏꯔꯒꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯉꯝꯃꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯗ ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯩꯅꯗꯤ ꯄꯥꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯊꯣꯔꯛꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯛꯁꯤ ꯂꯦꯞꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯃꯁꯨ ꯁꯤꯟꯅꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯆꯈ꯭ꯔꯣ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯁꯤꯟꯅꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯖꯣꯟ ꯋꯤꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯀꯥꯏꯍꯧꯔꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯠꯇꯣꯛꯂꯨꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯒꯗꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯦ ꯍꯥꯏꯕꯁꯤ ꯇꯧꯕꯇꯕꯨ ꯂꯣꯁꯦꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯤꯒꯣꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯤꯒꯣꯅ ꯑꯔꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯌꯨꯝꯒꯤ ꯐ꯭ꯂꯣꯔ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯊꯨꯒꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯕꯣꯛꯁ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕ ꯎꯏ ꯇꯥꯟꯖꯥꯁꯤꯗ ꯕꯤꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯣꯁꯦꯞꯄꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯄꯪꯕ ꯑꯉꯥꯡ ꯑꯃꯒꯨꯝꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯨꯅ ꯆꯩꯅꯕ ꯏꯅꯥꯏ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯒꯗꯤ ꯂꯣꯁꯦꯞꯄꯨ ꯉꯥꯛꯄꯤꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯖꯣꯟ ꯋꯤꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯇꯧꯗꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯤꯒꯣꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯖꯣꯟ ꯋꯤꯛꯅ ꯂꯦꯝꯅ ꯊꯥꯕ ꯇꯧꯔꯔꯣꯏ ꯍꯥꯏꯕꯁꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯀꯤ ꯌꯨꯝꯗꯅꯤ ꯕꯤꯒꯣꯅ ꯖꯣꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯣꯟꯅꯁꯨ ꯃꯁꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯀꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯀꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯟ ꯋꯤꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛꯁꯤꯡꯁꯨ ꯄꯤꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯁꯤꯁꯨ ꯄꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯒꯣ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯖꯣꯟꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯕꯤꯒꯣ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯖꯣꯟꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯃꯥꯔꯀꯁꯀꯤ ꯃꯅꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯖꯣꯟ ꯋꯤꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯀꯁꯇ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯥꯔꯀꯁꯅꯁꯨ ꯃꯃꯥꯟꯅꯕ ꯖꯣꯟꯕꯨ ꯍꯥꯠꯄꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯞꯈ꯭ꯔꯦ ꯂꯥꯟꯖꯪ ꯑꯁꯤ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯃꯤꯍꯥꯠꯄ ꯀꯌꯥ ꯕꯨꯒꯤꯃꯦꯟ ꯀꯌꯥꯒꯤ ꯆꯪꯖꯐꯝꯁꯨ ꯄꯤꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯥꯏꯔꯤꯕꯁꯤꯒꯤ ꯔꯨꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯉꯛꯄꯅꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯌꯦꯛꯅꯕꯁꯤꯡꯅ ꯀꯥ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯦꯡꯁꯇꯔ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇ ꯀꯥꯞꯄ ꯌꯥꯔꯣꯏ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯏ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯥꯏꯔꯤꯕꯁꯤꯒꯤ ꯔꯨꯜꯅꯤ ꯖꯣꯟ ꯋꯤꯛ ꯆꯦꯞꯇꯔ 4 ꯒꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯂꯥꯏꯔꯤꯕꯁꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯒꯦꯡꯁꯇꯔꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯆꯂꯥꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯒꯦꯡꯁꯇꯔ ꯑꯃꯠꯇꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯊꯝꯂꯤꯕ ꯔꯨꯜ ꯑꯁꯤ ꯊꯨꯒꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯖꯣꯟ ꯋꯤꯛꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯒꯦꯡꯁꯇꯔꯁꯤꯡꯒ ꯐꯥꯏꯠ ꯇꯧꯅꯔꯨꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯣꯊꯥꯔꯕꯅꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯄ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯏ ꯃꯐꯝ ꯑꯁꯤꯗ ꯄꯔꯀꯤꯟꯁ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯁꯨ ꯖꯣꯟꯒ ꯊꯦꯡꯅꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯖꯣꯟꯒꯤ ꯃꯊꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯄꯔꯀꯤꯟꯁ ꯀꯧꯕꯤ ꯅꯨꯄꯤꯁꯤꯅ ꯖꯣꯟꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯋꯤꯟꯁꯇꯟ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯒꯁꯦ ꯖꯣꯟ ꯋꯤꯛꯀꯤ ꯆꯦꯞꯇꯔ 4 ꯒꯤ ꯋꯥꯔꯤꯗꯁꯨ ꯌꯥꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯖꯣꯟ ꯋꯤꯛꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯋꯤꯟꯁꯇꯟꯅ ꯈꯪꯉꯤ ꯖꯣꯟ ꯋꯤꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯖꯣꯟ ꯋꯤꯛꯅ ꯋꯤꯟꯁꯇꯟꯒꯤ ꯃꯐꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯂꯅꯥꯏ ꯑꯣꯏꯕ ꯌꯦꯛꯅꯕꯁꯤꯡꯒ ꯊꯦꯡꯒꯥꯏꯅꯒꯗꯕ ꯂꯥꯟꯐꯝꯅꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯂꯣꯁꯦꯞꯀꯤ ꯃꯔꯝꯗ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯋꯤꯟꯁꯇꯟꯅ ꯀ꯭ꯂꯕ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯣꯁꯦꯞ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯔꯦꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯁꯦꯞꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯀ꯭ꯂꯕ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯣꯁꯦꯞ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯂꯣꯁꯦꯞꯀꯤ ꯃꯃꯥꯟꯅꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯟꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯦ ꯑꯗꯨꯒ ꯂꯣꯁꯦꯞ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯃꯊꯛ ꯊꯪꯕ ꯀꯥꯗ ꯂꯣꯁꯦꯞ ꯂꯨꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯈꯪꯗꯣꯛꯄꯒ ꯂꯣꯁꯦꯞꯀꯤ ꯃꯃꯥꯟꯅꯕꯁꯤꯕꯨ ꯃꯥꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯖꯣꯟꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯖꯣꯟꯕꯨ ꯊꯤꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯖꯣꯟꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯨꯕ ꯃꯈꯩ ꯖꯣꯟꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛ ꯖꯣꯟꯅ ꯂꯣꯁꯦꯞꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯖꯣꯟꯅ ꯎꯕꯗ ꯂꯣꯁꯦꯞ ꯑꯁꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯐꯤꯔꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯇꯕ ꯃꯈꯩ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯖꯣꯟꯅ ꯂꯦꯞꯇꯅ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯖꯣꯟꯅ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯗꯦ ꯑꯁꯨꯝꯅ ꯃꯊꯪ ꯆꯪꯁꯤꯜꯂꯛꯄꯅ ꯖꯣꯟꯅ ꯂꯣꯁꯦꯞꯄꯨ ꯍꯥꯠꯀꯗꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯃꯉꯣꯟꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯣꯁꯦꯞꯇꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯕ ꯅꯪꯍꯧꯔꯦ ꯃꯇꯧꯁꯨꯝꯅ ꯃꯥꯒꯤ ꯌꯦꯛꯅꯕꯕꯨ ꯍꯥꯠꯄ ꯉꯝꯍꯧꯗꯕꯁꯤꯗ ꯖꯣꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯣꯛꯂꯕ ꯍꯛꯆꯥꯡꯒ ꯂꯣꯏꯅꯅ ꯖꯣꯟꯅ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯣꯟꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛꯇ ꯃꯥꯔꯀꯁ ꯑꯁꯤ ꯂꯩꯔꯤ ꯃꯈꯨꯠꯇꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯄꯥꯏꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯖꯣꯟꯗ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯣꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯥꯔꯀꯁꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯖꯣꯟꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯁꯤ ꯄꯔꯀꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯖꯣꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯀꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯦꯛꯀꯟ ꯊꯝꯂꯝꯂꯦ ꯑꯗꯨꯕꯨ ꯖꯣꯟꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯖꯣꯟꯅ ꯄꯔꯀꯤꯟꯁꯄꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯖꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯔꯀꯤꯟꯁꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯂꯒ ꯍꯥꯏꯔꯛꯏ ꯂꯣꯁꯦꯞꯀꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯅꯠꯇ꯭ꯔꯒꯅ ꯚꯤꯒꯣꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯃꯁꯤꯗ ꯄꯔꯀꯤꯟꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯅꯪꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯈꯪꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯔꯀꯤꯟꯁꯅ ꯆꯔꯆ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯂꯦ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯤꯒꯣꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯟꯅ ꯄꯔꯀꯤꯟꯁꯄꯨ ꯊꯥꯗꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯆꯔꯆ ꯑꯁꯤꯗꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯚꯤꯒꯣꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡꯁꯨ ꯃꯥꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯦ ꯖꯣꯟꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯆꯔꯆ ꯑꯁꯤꯕꯨ ꯃꯥꯅ ꯃꯩ ꯊꯥꯕ ꯇꯥꯔꯕꯗꯤ ꯚꯤꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧꯁꯨꯝꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛꯁꯨ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯚꯤꯒꯣ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯔꯆ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯣꯏꯅꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯣꯟ ꯋꯤꯛꯀ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯒꯥꯔꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯔꯒ ꯅꯣꯡꯃꯩ ꯀꯥꯞꯂꯤꯉꯩ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯄ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯖꯣꯟꯗ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯋꯥꯟꯊꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯌꯥꯔ ꯑꯃꯗ ꯃꯥꯕꯨ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯕꯤꯒꯣꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯦ ꯕꯤꯒꯣꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯊꯧꯅꯥꯗꯣ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤ ꯃꯃꯥꯡꯉꯩꯗ ꯑꯣꯏꯔꯝꯕ ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯖꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯅꯪꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯆꯔꯆ ꯑꯗꯨ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯑꯩꯅ ꯄꯥꯜꯂꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕ ꯉꯝꯂꯝꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯖꯣꯟꯒꯤ ꯃꯃꯥꯏꯗ ꯌꯥꯝ ꯀꯟꯅ ꯊꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯒꯣꯅ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯀꯥꯎꯔꯒꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯀꯥꯎꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯖꯣꯟ ꯍꯥꯏꯔꯛꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯁꯤꯗ ꯕꯤꯒꯣꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯨꯏ ꯑꯃ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯖꯣꯟ ꯍꯥꯏꯔꯛꯏ ꯃꯗꯨ ꯏꯆꯝ ꯆꯝꯕ ꯍꯨꯏ ꯑꯃ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯅꯤ ꯂꯣꯁꯦꯞꯅ ꯇꯧꯈ꯭ꯔꯤꯕ ꯄꯥꯞ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯃꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯕꯤꯒꯣꯅꯁꯨ ꯈꯪꯂꯦ ꯖꯣꯟ ꯋꯤꯛꯄꯨ ꯊꯦꯝꯖꯤꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯖꯣꯟ ꯋꯤꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯒꯣ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯅ ꯖꯣꯟꯒꯤ ꯃꯃꯥꯏꯗ ꯆꯩꯔꯪ ꯑꯣꯞꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯝꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯣꯟꯒꯤ ꯃꯃꯥꯟꯅꯕ ꯃꯥꯔꯀꯁꯅ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯃꯥꯔꯀꯁꯀꯤ ꯃꯇꯦꯡꯗꯒꯤ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯅꯥꯟꯊꯣꯛꯆꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯕꯤꯒꯣꯒꯤ ꯃꯅꯥꯛꯇꯅꯤ ꯍꯧꯖꯤꯛ ꯖꯣꯟꯅ ꯕꯤꯒꯣꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯤꯒꯣꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯂꯣꯁꯦꯞꯀꯤ ꯂꯩꯐꯝ ꯑꯗꯨ ꯑꯩ ꯇꯥꯛꯂꯒꯦ ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯕꯤꯒꯣꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯁꯦꯞꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯐ ꯍꯥꯎꯁ ꯑꯃꯗꯅꯤ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯆꯪꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯂꯣꯏ ꯈꯪꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝꯁꯤ ꯍꯥꯏꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯂꯣꯁꯦꯞꯀꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯁꯦꯐ ꯍꯥꯎꯁ ꯑꯁꯤꯗ ꯂꯥꯛꯂꯦ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯇꯧꯗ ꯍꯥꯠꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯅ ꯃꯥꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯖꯣꯟꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯖꯣꯟꯅ ꯂꯣꯁꯦꯞꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯣꯁꯦꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯍꯥꯠꯇꯣꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯂꯣꯁꯦꯞ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯕꯤꯒꯣꯅꯁꯨ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯕꯤꯒꯣꯅꯁꯨ ꯖꯣꯟꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝ ꯑꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯟ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯥꯔꯀꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯥꯔꯀꯁꯅ ꯖꯣꯟꯒ ꯄꯨꯟꯁꯤꯜꯂꯒ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯖꯣꯟꯅꯁꯨ ꯈꯪꯉꯤ ꯕꯤꯒꯣꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕ ꯃꯥꯔꯀꯁꯇ ꯁꯦꯟ ꯄꯤꯗꯨꯅ ꯅꯦꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯍꯥꯏꯕꯁꯤꯗꯤ ꯕꯤꯒꯣꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯀꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯕꯨ ꯕꯤꯒꯣꯗ ꯄꯥꯔꯀꯤꯟꯁꯅ ꯇꯝꯂꯨꯔꯦ ꯃꯁꯤꯗꯒꯤ ꯕꯤꯒꯣ ꯑꯁꯤ ꯍꯦꯟꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯒꯣꯒꯤ ꯀꯥꯡꯕꯨꯅ ꯃꯥꯔꯀꯁꯄꯨ ꯐꯥꯈ꯭ꯔꯦ ꯃꯥꯔꯀꯁꯄꯨ ꯕꯤꯒꯣꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯥꯒꯤ ꯃꯆꯥ ꯂꯣꯁꯦꯞꯅ ꯁꯤꯈ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯥꯔꯀꯁꯇꯁꯨ ꯍꯥꯟꯅ ꯇꯥꯏꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯒꯣꯅ ꯖꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯃꯥꯔꯀꯁꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯠꯇꯣꯛꯂꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯗ ꯊꯝꯂꯝꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯃꯥꯟꯅꯕ ꯃꯥꯔꯀꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯅ ꯁꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯥꯔꯀꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯋꯤꯟꯁꯇꯟꯅꯤ ꯄꯥꯔꯀꯤꯟꯁꯀꯤ ꯑꯀꯣꯏꯕꯗ ꯋꯤꯟꯁꯇꯟꯒꯤ ꯀꯥꯡꯕꯨꯅ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯄꯥꯔꯀꯤꯟꯁꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜꯒꯤ ꯂꯩꯔꯤꯕ ꯔꯨꯜ ꯑꯗꯨ ꯊꯨꯒꯥꯏꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯒꯗꯕ ꯗꯟꯗꯤꯗꯤ ꯁꯤꯕꯒꯤ ꯗꯟꯗꯤꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯤꯟꯁꯇꯟꯒꯤ ꯀꯥꯡꯕꯨꯅ ꯄꯥꯔꯀꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯦ ꯕꯤꯒꯣꯅ ꯃꯥꯔꯀꯁꯄꯨ ꯍꯥꯠꯂꯨꯕꯗꯒꯤ ꯖꯣꯟꯅ ꯕꯤꯒꯣꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯋꯤꯟꯁꯇꯟꯅꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯒꯣ ꯑꯁꯤ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯋꯤꯟꯁꯇꯟꯅ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯋꯤꯟꯁꯇꯟꯅ ꯖꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯕꯤꯒꯣꯒꯤ ꯂꯩꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟꯅ ꯕꯤꯒꯣꯒꯤ ꯂꯩꯐꯝꯁꯤ ꯈꯪꯕꯗꯒꯤꯗꯤ ꯃꯥꯕꯨ ꯍꯥꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯈ꯭रे ꯍꯧꯖꯤꯛ ꯖꯣꯟꯅ ꯕꯤꯒꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯂꯔꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯌꯦꯛꯅꯕꯁꯤꯡ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯗꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯃꯃꯩꯊꯪꯗ ꯕꯤꯒꯣꯒ ꯖꯣꯟꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯕꯤꯒꯣꯅ ꯖꯣꯟꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯖꯣꯟꯒ ꯊꯦꯡꯒꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯐꯝꯁꯤꯗ ꯕꯤꯒꯣꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯖꯣꯟꯅ ꯐꯨꯊꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯕꯤꯒꯣꯕꯨ ꯖꯣꯟꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯛꯂꯤꯕꯅꯤ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯃꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯍꯨꯏ ꯀꯌꯥ ꯑꯃ ꯌꯣꯟꯐꯝ ꯑꯣꯏꯔꯤꯕ ꯗꯨꯀꯥꯟꯗꯅꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤꯉꯩ ꯖꯣꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯍꯨꯏ ꯑꯃ ꯎꯔꯦ ꯃꯁꯤꯒꯤ ꯍꯨꯏꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯨꯏꯁꯤꯕꯨ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯍꯨꯏ ꯑꯁꯤ ꯄꯤꯠꯕꯨꯜ ꯍꯥꯏꯕꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯨꯏ ꯗꯦꯖꯤꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯅꯧꯕ ꯍꯨꯏ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔꯣꯛꯇ ꯆꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯁꯛꯇꯝꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯇꯧꯕꯇꯕꯨ ꯖꯣꯟ ꯋꯤꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯦꯞꯇꯔ 1ꯅꯤ ꯆꯦꯞꯇꯔ 2, 3 ꯑꯃꯗꯤ 4ꯁꯨ ꯂꯩꯔꯤꯕꯅꯤ ꯆꯦꯞꯇꯔ 4ꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯨꯖꯔꯛꯈ꯭रे ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯞꯇꯔ 2 ꯑꯃꯗꯤ 3ꯁꯨ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ
ngasi ai gi explanation asi kam do bage haibadu comment box ta thambiram aina haibadu soi khibu lan khiba madi sita hubu yaw matam na mayam da ngak piu haibu wafam su thamjari video bu like to ba madi share to bu su kaubi ganu mantaw su na international movie singi manipuri da explanation ta bina bagi damak ta gi movie story manipur haiba channel si bu subscribe to bi masi galoina na ngasi gi video si matang sta loisin jarage Shanjit Sharma na mayam bu muka na khurum jari